mayam Manipur top channel dagi video amta update tawjage aduga sigi video sidi mayam Manipur gi thabak kaubagini ko aduga magi se si mayam pathok sarake Manipur State Power Distribution Company Limited ki magi vacancy lai hai vacancy se assistant manager gini aduga electrical gi ko aduga mogi se group C gini aduga magi si government letter number na singba notification thokpa number adu notification number na singba mathakta loina pire yengbiro aduga ai hajakre magi vacancy se assistant manager gi ne group C gi magi salary scale sista laire asigi mathakta allowance atop su mayam pire ko magi total vacancy se kulga humdoi ne ba 23 ne ba 23 se mayam fix makti natte haidi amuk hengalak pa yai amuk tathabi yai pa chapsabadi natri ba ko moisita haise adukanda magi sigi eligibility criteria ko aduga mai category of the post the reservation for person with disability PWD kangu aduga scheme of exam the examination fee na singba aduga recruitment information na singba dugumba instruction mayam do my officially website ko www.manipur.gov.in natragana www.mspdcl.com na sangbiraga download tobiyu aduga khangbiyu ko aduga thuba matamda mai form de lakpaga thajinbiyu mayam sigumba khudong sabasi lawbiyu hain si video semjabani mayam adukana sigi magi officially website se ai magi direct link do video gi description da hapsaramge aduda sanga kana yingbiro khangdabu gyan tata viewers comment box ta hangbiro the video si yengwai damakta takasari and show ki viewers ngakpiyu and thank you so much guys bye for now bye bye